Political gi oiba akhuba miteng amana maram oiraga aikhoi masel amana amabu hunnabana chawkhat lamjel da thingthahannabagi machak oihalle tunggi haurakliba generation na tamjaningai oihaugadaba thabak thauram sing pangthokshi haina kumbi gi MLA sanasam Premchandra na thamlakli wafam asi kumbi constituency gi manung chanba wang gram panchayat ki ward number 3 gi member athokpam Modhu Chandra yauna imung yankai gama thoina MLA ga punna chatminagani haina changlakpagi taramna okpagi thauramda fongdokhibani MLA namakha taraduna miyam gi mihudama oina miyam gi aningba apamba thabak thauram sing adu tawjabani haiki loinana thauram gi manung channa mafam adugi khunja taraga manga da health card sing su khutsinaki Rajdi tawagi ma ki tawage dai mai tawuduni ma na tawade ai mai tawuduni haibu matam do koi oihan gumsi koi ni ngasi bo honari ma phum sing se kana gi no haragadi koi ni puksar bisa sing ni hayeng generation gi ne lairi bo mai sa koi ni lairi se mitte gi pi ta da lam dam ma amana ma bu support tong naraga koi apabane bo haradi koi mem omjalaga isa sem da khangde mi gi masa mo sino apabane ai ta do koi mem mangonda angam ba pangtok to pitok to to anda lam dam si wa koi bi do Kondom minasi